ꯅꯪꯕꯨ ꯊꯣꯛꯂꯛ ꯂꯩꯔꯦꯗꯥꯏꯅꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯌꯥꯔꯦ ꯆꯠ ꯉꯥꯡ ꯂꯩꯔꯨꯅꯨ ꯃꯤꯅꯤꯠ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯣꯛꯂꯛꯇ꯭ꯔꯕ ꯑꯩ ꯆꯠꯂꯅꯤ ꯅꯪ ꯊꯣꯛꯂꯛꯆꯔꯣ ꯅꯪ 이게 이런 콩이 들어오게요? 이런 콩이 담대비나. 까이로 란다 이거 뭐 따고 못되네. 따우데 우리 땅에 두네. 야래 이니 흐냐네 유니폼 엄마다 좀 요래래. 아토바 미게 비저스네. 아이게 좀 비로. 군요 따왜 야디 하르빈 난 까이레 사빌런 해 난고. 미 아토바다 군이 오저주 아이게 비로 봐. 이 카트네 너희 두간 들어 두가 알면 오세. 진짜 촌을 비로. 이로 하브네. cây nữa nè video hai bên sân cái gì mà này lọc chứ sao này đủ nó tôi ra cây miếng rồi đó cây nó starting đó đã muốn gì được không starting nó cây hải đi nó vậy hắn đã bằng hồi đâu cây hải đi nó bằng hồi ơi cây miếng nó rồi gì gì nè này là vài chút bắp bê ra này nè à sẽ được thì hắn đi khăng này chứ bộ nâng cái gì nó kì đi xe lên đó nâng miếng này chứ chalo nâng lâu ai cho farm này xe lên này à đuôi nhiều chứ chalo nhiều chứ 이놈지디야 또이 미시디야 시기 ini hoy ke dukan te yang pindah na pilih ba 시가 dingo ro saru ke ya 너희 두kan je di mut lo he lo ada bi jadi kali你别笑。 두가이네 주지 아니 마루이 나쿠 비가 타다라가네 좀 호야 아니 까이리마 까이도 서도이잖아 아이들 저리 타방네 타방. 까이 타방 넣어봐도 너희나도 한번 따라가 라이디. 너 행안보다기나 누미따고 거둠 자리 누구 까이 타방 넣어봐 ꯆꯠꯇꯗꯤ ꯀꯩꯅꯣ ꯅꯣꯏꯁꯨ ꯆꯥꯎꯔ ꯁꯥꯒ ꯍꯧꯖꯤꯛꯇꯤ ꯌꯥꯔꯦ ꯀꯩꯅꯣ ꯅꯣꯏꯁꯨꯅꯦ ꯅꯣꯏꯒꯤ ꯂꯥꯏꯐꯅꯦ ꯑꯩꯁꯨ ꯑꯩꯒꯤ ꯂꯥꯏꯐꯅꯦ ꯍꯧꯖꯤꯛꯇꯤ ꯅꯣꯏꯒꯤꯁꯨ ꯅꯣꯏꯒꯤ ꯉꯝꯅꯕ ꯍꯣꯠꯅꯖꯔꯣ ꯑꯩꯁꯨ ꯑꯩꯒꯤ ꯉꯝꯅꯕꯅꯦ ꯑꯩꯅ ꯆꯠꯆꯔꯤꯁꯦ ꯃꯤ ꯃꯥꯡꯗꯅꯦ ꯏꯀꯥꯏꯖꯩꯌꯦ ꯃꯤꯅ ꯀꯩꯒꯤꯅꯣ ꯌꯥꯝ ꯍꯥꯏꯅꯕꯗꯣ ꯀꯩꯗꯧꯕꯒꯤ ꯏꯀꯥꯏꯕꯤꯔꯤꯕ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯤꯕꯣꯡ ꯊꯥꯛꯄꯤꯔꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯤꯕꯨ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯣ ꯍꯥꯏꯔꯕ꯭ꯔꯥꯕ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯉꯝꯅꯅꯕꯅꯤ ꯅꯣꯏꯁꯨ ꯅꯣꯏ ꯉꯝꯅꯕ ꯍꯣꯠꯅꯔꯤ ꯑꯩꯁꯨ ꯑꯩꯒꯤ ꯉꯝꯅꯕ ꯍꯣꯠꯅꯔꯤ ꯁꯤꯗꯩꯗ ꯀꯩꯁꯨ ꯃꯤꯅ ꯑꯗꯨ ꯍꯥꯏꯗꯦ ꯍꯥꯏꯅ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯉꯥꯏ ꯗꯔꯀꯥꯔꯁꯨ ꯂꯩꯇꯦ ꯀꯔꯤ ꯏꯃꯥꯅꯣ ꯁꯤꯕꯣ ꯃꯤꯒꯤꯗꯤ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯃꯃꯥ ꯌꯦꯡꯖꯅꯤ ꯑꯩꯈꯣꯏꯗꯤ ꯏꯃꯥꯗ ꯁꯦꯟꯅꯕꯗ ꯁꯤꯗꯧꯔꯦ ꯃꯤ ꯍꯥꯏꯕꯁꯦ ꯑꯃꯒ ꯑꯃꯒꯁꯨ ꯃꯥꯟꯅꯕꯗꯨ ꯅꯠꯇꯦ ꯑꯩꯁꯨ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯒꯤ ꯃꯇꯨꯡ ꯑꯩꯁꯨ ꯆꯠꯂꯤꯕꯅꯤ ꯈꯪꯉꯕ ꯅꯪꯁꯨ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯒꯤ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯆꯠꯄ ꯁꯥꯖꯜꯂꯤ ꯆꯠꯄꯗꯣ ꯅꯪꯅ ꯌꯦꯡꯁꯤꯟꯕ ꯊꯣꯛꯇꯦ ꯁꯤꯗ ꯑꯃꯨꯛ ꯈꯠꯅꯒ꯭ꯔꯦ ꯇꯧꯏꯁꯦ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠꯇꯕꯨ ꯑꯁꯤꯅꯤꯗ ꯑꯗꯨꯝ ꯆꯤꯛꯂꯒ ꯅꯨꯡꯁꯤ ꯑꯗꯨꯃꯥꯏꯅ 야, 광을 왜 뒤에야? 야. 마시야, 너희들이 더 한번 해봐.
ꯂꯩꯔꯒ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯃꯔꯣ ꯑꯃ ꯁꯤꯃꯝ ꯅꯥꯄꯝꯗꯅ ꯍꯦꯛ ꯂꯩꯌꯦ ꯁꯤꯒꯤ ꯑꯉꯥꯡꯁꯦ ꯊꯕꯛ ꯆꯠꯂꯝꯗꯥꯏꯁꯤꯗꯅꯦ ꯃꯪꯒꯣꯜ ꯑꯣꯏꯗꯕ ꯊꯕꯛ ꯉꯥꯛꯇ ꯍꯦꯛ ꯇꯧꯏ ꯅꯣꯏꯁꯤꯗꯤ ꯌꯥꯝ ꯆꯠꯅꯤꯡꯉꯦꯕ ꯅꯪꯁꯨ ꯑꯁꯤ ꯆꯠꯈꯤꯕꯁꯤꯅꯅꯦ ꯅꯨꯃꯤꯠ ꯇꯥꯔ ꯍꯜꯂꯛꯑꯅꯤ ꯅꯣꯏ ꯇꯧꯕꯗꯅꯦ ꯁꯤ ꯂꯣꯏ ꯈꯥꯝꯇꯣꯛꯏꯁꯦ 이제 아버지 걸러 saktaani kaina tuuni nang di bema nang ek tawbo thabak sia joko chukla sa de ni kaina nang gi bisang mi to ble adu nang chang praba sakta mangna tuuri ni kaina mirang ka hujing thueng ma dana bi ma leina sak khaja bi lai su dana bi man bi nang na mingon ne sik kup ta dom pi le amna ji khalo se khalo le hau ro na 시요 난 토복이 나이가 안 되니까 이만 꼭 사람이지 뭐 행감도 감독 ꯀꯩꯅꯣ ꯕꯁꯦ ꯑꯩ ꯎꯟ ꯊꯥꯁꯤꯗ ꯑꯃꯨꯛ ꯀꯩ ꯇꯧꯏꯁꯤꯕꯣ ꯉꯟꯇꯥꯅ ꯇꯥꯗ꯭ꯔꯦꯕ ꯑꯃꯨꯛꯁꯦ ꯀꯟꯅ ꯍꯧꯖꯥꯅꯨ ꯁꯤꯕꯣ 어이 문아 어이 문아 난 그게 너보다 미와 말았다 하 낭디 미기 waraqtuda kaidauriba sengum thirubnise Mali, mali, ayah, ayah, sepi ni tau ni. Cây nổ, cây đâu kìa? nangna wa maraqtuda kaidauni haba Cây nào vậy? Wa mà cây đâu nó không đôi gì? khangde Ai nang asana smain torga singon thoga si ga to jang u na kang khang dam sai khangde yung ali ba ni nangdi leina hoigi wa maraqtuda di na yung hamba metra koi dau ga ji bo u si ni kana mu bu te a wa pan ji da bo ai tom te ni no uri je te nang na ta jam jam sa da nang na kai dau no nang ka ji no chali na aidi ne leina hoigi uti thongi di sa gi rak ba ka dia lai na hoi uti ba ya roi ni pusi do mi gi saksang sa gi manam je su na ma lai de ba na yang na kang ba cha na cha ga li ba ma chi bu mu lao ba oh no si ge chi ja gro no cha shwe ni de do ko da na ma si ba ka ha ta ni ne fruit ta ga na ko grape kum ba apple kum ba banana kum ba ka cha ka na kai ba lai na hoi gi uti thong e ba hoi uti thongi du cha lai in hai bai đó trông chứ lo gì đi chi bong di ma ne law we bữa đi lâu vậy nó thì đi mà à bây giờ đúng ya ne sang ngoi bunga bunga to lo khoi ramdam ja yam phajadra amana mo phajariba hakchi su am langi ba bang lei sabi yam toi toi no koi blak bani hakchi lang bani ꯑꯗꯣ ꯁꯤ ꯃꯐꯝꯁꯦ ꯏꯝꯐꯥꯜꯗꯒꯤ ꯃꯤꯅ ꯄꯨꯂꯞ ꯂꯩꯈ꯭ꯔꯦ ꯍꯥꯏꯌꯦ ꯅꯪꯗꯤ ꯌꯥꯝ ꯈꯪꯉꯤꯍꯦ ꯅꯪꯗꯤ ꯃꯤꯒꯤ ꯆꯤꯇ꯭ꯔꯀꯨꯞꯇ ꯌꯦꯡꯖꯜ ꯂꯩꯔꯕꯕ ꯑꯁ ꯑꯗꯨꯗꯤ ꯀꯩ ꯑꯃꯨꯛ ꯇꯧꯗꯣꯏꯖꯥꯠꯅꯣ ꯊꯝꯕꯥꯜꯁꯤꯡꯁꯦ ꯂꯣꯏ ꯍꯦꯛꯇꯈ꯭ꯔꯒ ꯉꯥꯒꯨꯝꯕꯁꯨ ꯂꯣꯏ ꯐꯥꯝ ꯇꯧꯔꯛꯇꯧ ꯃꯥꯜꯂꯦ ꯉꯥꯒꯨꯝꯕ ꯐꯥꯝ ꯇꯧꯔꯛꯑꯗꯤ ꯆꯤꯆꯦ ꯊꯝꯕꯧ ꯇꯥꯟꯕ ꯌꯥꯔꯔꯣꯏꯀꯣ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ ꯊꯝꯕꯧꯗꯤ ꯂꯥꯏꯔꯦ ꯊꯝꯕꯥꯜꯒ ꯑꯝ ꯁꯥꯠꯂꯔꯣꯏ ꯄꯥꯝꯃꯨꯗ꯭ꯔꯣ ꯊꯝꯕꯥꯜ ꯃꯌꯥꯝꯁꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯗꯣ ꯆꯠꯂꯁꯤꯔ ꯊꯦꯡꯉꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯁ ꯍꯣꯏꯅꯦ ꯑꯩꯁꯨ ꯆꯥꯛ ꯏꯁꯤꯡꯒ ꯊꯣꯡꯒꯗꯕꯅꯤ
ꯅꯪ ꯑꯃꯅꯦ ꯆꯥꯕꯅ ꯃꯔꯣꯝ ꯄꯥꯝꯃꯤꯕ ꯏꯀꯥꯏꯕꯅ ꯃꯔꯣꯝ ꯈꯪꯉꯤꯕ ꯁꯛꯇꯨꯒ ꯆꯔꯨꯒ ꯆꯔꯨꯅꯒ ꯆꯥꯛ ꯊꯣꯡ ꯃꯥꯜꯂꯦ ꯃꯣꯏ ꯁ꯭ꯋꯥꯏ ꯂꯋꯥꯏꯁꯦ ꯅꯣꯃꯤ ꯐ꯭ꯔꯤꯗ ꯆꯠꯗꯣꯏ ꯁꯛꯄꯨꯗꯤ ꯁꯤꯁꯤꯡꯁꯦ ꯈꯨꯜꯂꯒ ꯆꯠꯄꯗ ꯀꯔꯤ ꯀꯥꯏꯒꯦ ꯀꯩ ꯀꯥꯏꯒꯦꯕ ꯁꯦꯒꯥꯡꯁꯤꯎꯅꯦ ꯉꯁꯥꯏꯗꯒꯤ ꯋꯥꯏꯖꯩꯅ ꯋꯥ ꯇꯩꯔꯒ ꯋꯥꯏꯗꯨ ꯇꯩꯔꯦꯅ ꯇꯩꯔꯗꯤ ꯐꯖꯅ ꯇꯩꯕ ꯀꯩꯗꯧꯒꯦ ꯑꯁꯨ ꯌꯥꯝꯅ ꯏꯔꯥꯡꯅ ꯇꯩꯔꯤꯁꯦ ꯀꯩꯒꯤꯅꯣ ꯃꯆꯥ ꯑꯁꯨ ꯏꯔꯥꯡꯅ ꯇꯩꯔꯤꯁꯦ ꯀꯩꯒꯤꯅꯣ ꯕꯥ 시디 누라니네. 남지해. 그노 누라 지금 잠속도 그냥 보이게. 남지해. 만남네라 뿌라 윤차 만남남이네. 나때 누라도 문도 참마가 너냐. 농단도 막 반속단더라. 뭐나 누라서 푸드 번호라 브라바. 야 이거 는 그노. 이루저도 그래 만드는 어디야? 나때 하이게 해줘로 제 그노도 사푸드는 거 해줘로 누가 많이 지 하베 때 줘로세. 라인해야 되는데 이루저는 떠라는 여기도 앙해. 뭐 타주죠. ꯑꯩꯗꯣ ꯅꯉꯣꯟꯗ ꯊꯣꯡꯒꯦ ꯊꯣꯡꯕ ꯇꯧꯕ ꯅꯠꯇꯦꯕ ꯇꯨ ꯁꯤꯒꯤ ꯃꯍꯥꯁꯤꯒꯩꯖꯟꯁꯦ ꯁꯤꯗ ꯊꯣꯡꯕꯅꯦꯕ ꯑꯗ ꯁꯣꯏꯗꯅ ꯅꯉꯣꯟꯗ ꯄꯥꯟꯈꯤꯕꯅꯦꯕ ꯃꯥꯗꯤ ꯁꯔꯤꯛ ꯁꯔꯥꯛ ꯍꯩꯕꯅꯤꯅ ꯐꯠꯂꯥꯎ ꯐꯝꯊꯈ꯭ꯔꯦꯗꯅ ꯈꯔ ꯄꯪꯕ ꯅꯉꯣꯟꯗ ꯄꯥꯜꯂꯛꯄꯒꯤ ꯋꯥꯅꯤꯗ ꯅꯪꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯋꯥꯏ ꯑꯃꯨꯛ ꯇꯩꯔꯝꯃꯤꯁꯤꯅ ꯀꯩꯒꯤ ꯑꯅꯥꯟꯕꯤ ꯁꯥꯗꯅ ꯅꯣꯏꯗꯅꯦ ꯊꯥꯡ ꯀꯩꯀꯥ ꯂꯣꯏ ꯊꯝꯃꯝꯅꯦ ꯆꯣ ꯄꯤꯔꯨ ꯍꯧꯖꯤꯛꯗ ꯆꯠꯂꯣ ꯄꯨꯊꯣꯔꯛꯑꯣ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯔꯕꯅꯦ ꯑꯩꯈꯣꯏ ꯆꯦꯁꯤꯅꯅꯦ ꯃꯊꯧ ꯏꯔꯩ ꯂꯩꯇꯒꯤ ꯋꯥꯏ ꯇꯩꯔꯤꯕ ꯌꯥꯔꯦ ꯁꯨꯖꯜꯂꯛꯇꯅ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯆꯧ ꯌꯥꯔꯦ ꯆꯠꯂꯣ ꯂꯥꯛ ꯁꯝꯕ꯭ꯔꯥꯡ ꯃꯥꯟꯗꯦ ꯅꯪꯗꯤ ꯐꯖꯔꯦ ꯁꯜ리에. 누라도 그래도기 시보 누라 그래도기 시보 그래도기 누라 보게도 이기 조금 팀은 음지가 깨도 이기 많다고 타니 타진다 만나는 뒤에 주고 싸먹가 돼 주고 밥주고 와 그래 봐 나때 라이나 호이디 와다브라 칸데 너는 페르글라 유가리노 칭야타면 안 되나 되지 라이트라 봐봐 와 보고 게임 칸데 칸데 라이나 가지 와 내가 너 난 카나 라오 하게 보고 나 톡이 레이트 라가 아 스마는 하이네 마기 동다 아 나때 모기 동다 세나가 락게 락기가 나때 너 지금 징락지다 너희 당살라디 아파트면 미라가 꼴롱 파라 징그라디 까나이 망점 나로 까나이 망전이 이게 아코이 망전이 그냥 난 야우데다 망점 이게 ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯁꯥꯟꯅꯔꯤꯉꯩꯗꯅꯦ ꯅꯇꯨ ꯊꯤ ꯈꯪꯉꯔꯣꯏ ꯍꯥꯏꯕ 누피고 ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯊꯩ ꯊꯥꯔꯛꯏꯁꯤꯗꯤ ꯅꯉꯣꯟꯗ ꯀꯣꯛ ꯄꯤꯁꯜꯂ ꯂꯩꯔꯦ 쌀하이 안강네나
ꯀꯥꯎꯖꯦꯡ ꯍꯦ ꯃꯥꯡꯒꯩ ꯃꯁꯛꯁꯤꯒ ꯑꯗꯨꯗꯤ ꯅꯪꯗꯤ ꯕ꯭ꯂꯦꯛ ꯀꯣꯐꯤ ꯃꯥꯟꯗꯣ ꯁꯞ ꯂꯦꯛ ꯀꯣꯐꯤ ꯌꯥꯎꯔꯝꯃꯤꯅꯤꯅꯦ ꯑꯊꯤꯃ ꯁꯤꯗꯅꯔꯅꯨ ꯌꯥꯔꯦ ꯌꯥꯔꯦ ꯅꯪꯁꯨ ꯅꯨꯄꯥ ꯑꯃ ꯂꯩꯉꯩꯗ ꯀꯣꯛ ꯍꯧꯔꯣ ꯀꯅꯥ ꯅꯨꯄꯤꯗꯨꯅꯣ ꯅꯪꯕꯣ ꯅꯣꯏ ꯋꯥꯔꯤꯗꯣ ꯁꯤꯁꯨ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯩꯒꯤꯗꯤ ꯑꯃ ꯂꯩꯖꯩꯀꯣ ꯑꯣ ꯅꯣꯏꯗꯤ ꯅꯋꯥ ꯑꯃ ꯂꯣꯏ ꯔꯤꯖꯥꯕꯇ ꯂꯩꯅꯔꯕ ꯑꯣꯏꯅꯦꯅꯦ ꯅꯠꯇꯦꯍꯦ ꯅꯪꯒꯤꯗ ꯈꯪꯕ ꯈꯪꯗꯕ꯭ꯔꯥ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯇꯣꯛꯑꯁꯤ ꯋꯥꯔꯤꯁꯦ ꯄꯦꯔꯨꯛ ꯍꯦꯛꯄ ꯂꯥꯛꯏꯅꯦꯅ ꯇꯧꯔꯤꯁꯤꯅ ꯁꯟꯊꯤ ꯉꯥꯛꯇ ꯃꯐꯝꯅꯤꯅ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯆꯥꯗꯧꯁꯨ ꯅꯠꯇꯦ ꯃꯤꯉꯣꯟꯗ ꯌꯣꯟꯈꯤꯗꯕꯨ ꯀꯩꯅꯣ ꯃꯣꯏꯅ ꯀꯩꯁꯨ ꯈꯪꯗ ꯂꯩꯇꯦ ꯏꯕꯨꯡꯉꯣ ꯅꯣꯏꯅ ꯌꯣꯜꯂꯛꯄ ꯄꯣꯠ ꯆꯩ ꯏꯟꯖꯥꯡ ꯅꯥꯄꯤꯒꯩꯁꯦ ꯑꯝꯇ ꯆꯥꯕ ꯌꯥꯕ ꯅꯠꯇꯦ 시락 나락ꯇꯒꯤ ꯄꯨꯡꯍꯦꯛ ꯍꯦꯛꯑꯒ ꯌꯣꯟꯕꯅꯦ ꯑꯩꯅ ꯋꯥ ꯂꯥꯎꯅꯤ ꯈꯪꯅꯤ ꯄꯤꯔꯨꯛꯅꯦꯅ ꯇꯧꯔꯤꯁꯦ ꯑꯝꯇ ꯍꯧꯔꯝꯗ꯭ꯔꯦꯗ ꯈꯔ ꯍꯧꯔꯝꯒꯗ꯭ꯔꯥ ꯂꯥꯛꯑꯒ ꯄꯤꯛꯇ꯭ꯔꯣ ꯍꯧꯔꯝꯒꯗ꯭ꯔꯥꯅ ꯂꯥꯛꯑꯒ 야래 가라 허우리도 사살 해가 짰지 시대이지다 농떼이기고 합다 암다 따룩따룩 해이네 너네 비룩시야 빠크라파 싱마이지보 너희 훔나 아또 매일 핵단 만드나 오지 비룩지보 후지 마탐다 너희는 로이 핵 만드나 히닥 떠기보 방절락더래 여기 까나기 사티 마라 휘티 마라 아무것도 칸드래 빵 해가 싸가 너무 또 듣겠더래 너희 핵과 아니 마탕 대리 자로 ꯄꯤꯔꯨꯛ ꯃꯍꯤ ꯈꯥꯈ꯭ꯔꯕꯁꯦ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒ ꯃꯥꯅ ꯊꯛꯀꯦ ꯍꯥꯏ ꯑꯩꯈꯣꯏ ꯕꯨꯛꯊꯛ ꯐꯪꯗꯦ ꯑꯗꯨꯒ ꯄꯤꯔꯨꯛ ꯍꯧꯕ ꯍꯦꯛꯇꯠꯂꯤ ꯀꯥꯏ ꯁꯛꯁꯤꯒ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯃꯥꯒꯤ ꯀꯨꯆꯨꯁꯦ ꯕ꯭ꯂꯦꯛ ꯀꯣꯐꯤ ꯃꯥꯜꯂꯤꯁꯦ 마디 ꯑꯩꯈꯣꯏꯒꯤꯅꯦꯕꯨ ꯍꯥꯏꯔꯗꯤꯅꯦ ꯍꯧꯖꯈ꯭ꯔꯕ ꯄꯤꯔꯨꯛ ꯃꯍꯤꯕꯨꯛꯇ ꯈꯥꯈ꯭ꯔꯕꯗ ꯊꯩꯗ꯭ꯔꯣ 그는 니 부정기야 부정기야 근데 너희 낙들 리는 까청 그러네 부정기야 에이 하러오늘 파토 파토는 파토해 에이 그치 니끼라 자기 또 언니 누나 생각들이 토하면서 난 이제 팔기도 이네 코에 참들이네 봐 어떤 탱가리네 봐 나나 봐요 그이 봐 나나 봐요 해봐 레나 달리 봐 나나 봐요 해보네 까이는 해 레나 나나 봐요 해보네 우리 파이디 아스 로이래 오이 봐 빠이게 해봐 빠이 해봐 좀 저럴 바강 봐 간지다 뭐 말이고 나 저기네 마탕 잡다가 난 춤풍 부주고 빠이 해보네 달리 봐 아이 난 마탕라 인제 라케 봐 아 라키 칼라지네 빠이 레나 빠이 해보네 아스 낭지디 빠이 해보니고 빠이 해보네 레나 하나 빠이 해보네 저럴 끄는 거 이제 럭설럭 저럴 거 아니야 나마이도 아디야 된 칼로 하 yen 칼로 해보네 낭이 도진데 너희 나트로 어디야 yen yen 칼로 레나 아니 yen 칼로 이 칼레 아니 시kan가네 너가 재민이야 내 공가도 좀 다들이지 아니 너 공가도 있더라 너 이행은 못 들어봐 너 이행은 못 들어봐 아니 갖고 있는 거 말이야 레나 nangi biasa ni kan anu juga 마시고 한게 어디 좀 한가하네 난 니까이도 aduh 내가 미안해 하나 더 우리 생일 ጨ어줘 기다려줘 빨리 생일 다 니까이도 쟤 너희 같이 나오네 왜 부자고 그래도 집에 막 Kita sangat kawin. Kamu nak kali dah. Kerja lagi. Masa terus nama tu musim tak. Tapi cuba elok ide. Jadi no, kenapa juga?
ꯆꯦ ꯑꯩ ꯋꯥꯔꯦ ꯑꯩ ꯆꯠꯂꯒꯦ ꯀꯩꯅꯣ ꯃꯥ ꯇꯧꯔꯤꯁꯤꯅ ꯀꯩꯅꯣ ꯃꯥ ꯇꯧꯔꯤꯁꯤꯕꯣ ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯗꯨꯕꯣ ꯃꯤꯒꯤ ꯂꯧꯖꯔ ꯁꯟꯗꯗꯤ ꯌꯥꯔ ꯍꯥꯏꯕꯅꯦ ꯉꯝꯃꯔꯣꯏꯕ ꯑꯩ ꯋꯥꯔꯦꯕ ꯑꯩ ꯆꯠꯂꯒꯦ ꯀꯩꯅꯣ ꯃꯥ ꯇꯧꯔꯤꯁꯤꯕꯣ ꯋꯥꯔꯦꯕ ꯑꯩꯅ ꯉꯁꯥꯏ ꯀꯛꯀꯁꯦ ꯁꯤ ꯑꯉꯥꯡ ꯉꯁꯥꯏ ꯌꯥꯝ ꯇꯧꯔꯤꯕ ꯁꯤ ꯑꯉꯥꯡꯁꯦ ꯃꯤ ꯋꯥꯔꯦꯕ ꯈꯨꯗꯤꯡꯁꯦ ꯑꯩꯅ ꯉꯁꯥꯏ ꯀꯛꯀꯁꯦ ꯅꯪ ꯅꯪ ꯌꯥꯗꯕ ꯁꯦꯔ ꯅꯠꯇ꯭ꯔꯣ? ꯐꯪꯗ꯭ꯔꯦ ꯈꯪꯉꯨ ꯑꯣ ꯅꯪ ꯁꯦꯔ ꯐꯪꯗ꯭ꯔꯦ ꯈꯪꯉꯨꯔꯦ ꯉꯝꯃꯔꯣꯏ ꯑꯩ ꯆꯠꯂꯅꯤꯕ ꯁꯔꯝꯗ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦ ꯃꯤ ꯋꯥ ꯇꯥꯅꯤ ꯍꯥꯏꯕꯅꯦ ꯉꯝꯃꯔꯣꯏ ꯊꯕꯛꯁꯦ ꯂꯣꯏꯁꯤꯟꯗꯅ ꯅꯪ ꯂꯣꯏꯁꯤꯜꯂꯕꯅꯤ ꯅꯪ ꯄꯩꯁꯥ ꯇꯨꯏꯗꯅ ꯉꯁꯥꯏꯗꯤ ꯀꯨꯝꯃꯒ ꯍꯧꯖꯤꯛ ꯂꯣꯏꯔꯝꯗꯥꯏꯗ ꯀꯩꯗꯧꯒꯦ ꯂꯣꯏꯔꯝꯗꯥꯏꯗꯤ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯇꯨꯏꯗꯅ ꯇꯧꯗꯣꯏꯅꯣꯕ ꯃꯤ ꯃꯆꯥꯗꯤ ꯈꯣꯡꯉꯇ ꯉꯥꯏꯔꯦ ꯍꯥꯏꯕ ꯅꯪꯕꯨ ꯁꯥꯒ ꯌꯥꯝ ꯅꯥꯟꯅꯔꯛꯑꯦ ꯍꯥꯏꯕ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯁ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯂꯥꯜꯂꯦ ꯑꯝꯇ ꯍꯥꯏꯔꯨꯒꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤꯒꯦ ꯐꯨꯕꯤꯔꯛ ꯇꯥꯕꯅꯤ ꯀꯩꯅꯣ ꯅꯁꯥꯅ ꯅꯪ ꯐꯨꯕꯤꯔꯗꯤ ꯐꯅꯤ ꯅꯪꯁꯨ ꯐꯨꯕꯤꯔꯗꯤ ꯐꯅꯤ ꯐꯨꯅꯕ ꯂꯥꯜꯂꯤ ꯀꯩꯅꯣ ꯀꯃꯥꯏꯅ fubiramo siempre. Uang yang tahu sih. Masih, masak pasal udah mati. Atau pasal udah mati dah. Amu gue sudah ujinya di masak kirim nih ba. Mai kirim nih ba, hem upi je.